Dollar. Cultural studies, some universities teacher. Yes, Kalakandi. Matanda. Program sa makatutulad po ako na dahil sa next week we exhausting lagi on the believer we lemasi super piraga maya super piraga asing program sa makatutulad singa tanaraga phaminaraga kari tawba yaba makha taba do tanaminaraga yong Manipuri Council Assam se likhatpigani likhatkibani ahanba likhatkibage date se August ki tang 3 2024 kaisam Rongpur leiba kaisam lohong siglen da hoyi organization da si loop asi likhatkibani loop asi linkhalaba matungda hoina thabak thoram kayamam tawki ai tai ko sahi ani di phajale sahi ani burak si su yam tawki hoina I report pathok charake isa secretary ma hoina likhatpagi maram asidi hoina hugaleiba naror singbu nisagi magai dagi labna thamduna hoyi matik mayai leiraba mating leiraba narol kunai ama hoina uthoksage semgatchage haiduna adugi pandamda likhatkibani aduga loina loina na ngasi akoigi narol singda like sugi mangal piraga hoina karamna future da akoigi kunai asi atege hena matik mangal leiraba mithoi mihen kya uthokani haibagi adugi pandamda likhatkibani haita akoi YMC ase ngasi fao akoina likhatpai matungda akoi tawduna su lai program su myam tawgre haita sports ka mari leinana amasung like suda mai paklakpa mayam da khudol kya mana kya pikre YMC gi magi dagi duga masi akoi advisor oibiriba oja guru singa tanaraga masi akoi narol singa karam haina ogi mamai chummaga karam haina afaba lambi achum lambi da pubi ba haibado adu matang ju thabak thom kya tawgre haita sine akoi YMC gi maru oiba main oina pandam di masi keynote address se ai matang sida te chinjage for masi su yam yamani na yamna nganga ga su kanadem aduna maru oiba point la tan thamaga ai matang sida te chinjage tagachri me amon mapo